International Nurses Day gi thoram Manipuri su pangthokre apikpa sinpham pai haiduna hanthana yengadaba nati haina Chief Minister Okram Ibobina phongdokre Infal Municipal Corporation gi Mikhal Bathang Thagi anida pangthoknaba State Election Commission ngasi notification thokre amadi lambi matek thingduna ILP gi khongjang sangsinba hokre Kurumjari Miyeng tabiriba singbo taramna oksari Haji Fabagi maruiba pau sadona pizari Mathau masa khangba miyo singda ikai kumnaba utkadabani apikpa sinpham pai haiduna hanthana yengadaba nati haina Chief Minister Okram Ibobina phongdokre Wafamasi ngasi nurse ki sinpham hodok lambi Florence Nightingale ningsingduna Maliam gi oina pangthokpa International Nurses Day gi thoramda mahana phongdokhibani Trained Nurses Association of India Manipur Branch Samadi Nurses Association Janims na Sinduna Institute Sigi Auditorium da Pangthokiba Thoram Aduda Health Minister D.K. Korungthang Janimski Director Devian Raishram Superintendent Dr. L. Ranbir Amadi Trained Nurses Association of India Manipur Branch ki President P. Nandaranina Singba Miyo Singh Saruk Yaki Thabakti potharaba nurse amadi mathau masakhangba miyoi kayada mana matum pibaga loinana department singi madakta athoi ahen tana khibada mako matang taraba singasu award piduni ikai khumnaba utke Chief Minister Okram Ibobina healthcare system amadi human resource ki madakta thadoknaba yadraba mari lainai sanaba khangde education khangde lam khudimakta afaba miyoi semgatlabadi tungda afaba khunai ama purakani Manipur gi nursing mapal lamda yamna pamnabata natana awangba thakte ikai khumnai Japan khaktana Manipur gi nurse listing taraga manga makhoi gi lamda thabirau thabak pija gi haina haijarak palai nursing na makhoi gi senpham tambada mapal leibaki lol hejenba sangi Janimsta Nursing Institute amalinkana ba awangba thakta khanaba leire atuba matamda mangphau naragani thajai Anabaga matam chupaloina duna leiriba asi nursing ni anaba singbu miyoi bagi minung sigal loina na loina gadabani haike Aikoigi isasing ichansing mayamse mohoigi yamna humanity oiba sigumba tonganba extraordinary quality se masina mi bom khuding mangna appreciate tawe sinani akoida Southeast Asian countries sing mayam sing sina akoigi ichansing isasing mayam trained nurse mayam sing se human resource mayam sing se Japan alone 15,000 Manipur dagi train toraba pass toraba angang sing si pami na akoida haire mai Japan gi embassy na demand ji achau climatic lay rajani tawbudu mohoi akoigi chan isa sing si tawbudu moi tonganba extra Japanese loan maybe China gini khangde Singapore gini khangde Hong Kong gini khangde mayam si moi gi concerned countries lugi language di koi khangutaba Saruk Yakiba Health Minister D.K. Korungthang na analayingi lamda hena sakhutan gi hadabadi government khaktana yaroi Maikai Kudimaktugi Tembang Bibasangi Nurse Singi Marakta work culture laiti haibanate Kanagumba Kharadi Tolob Khaki Tabak Taubasu Yauri Hospital the Lakpada Susoi Soidana Anaba Adu Fangani Haibigi Tazaba Piba Changi Mathau the Katopaga Loinana Nung Sisanana Nurse Kudimagna Anaba Singbo Loinabadi Awang Nompok India the Natana Malim Galebak Singda Manipurge Nurse Simbu Ikai Kumnaba Ulakani Haiki Care Amasu Health Services si yamna maru oiba sector ni masi government kaktana improvement pi bangam banate masi doctor singi nurse singi aduga praja mayam gi cooperation yam darkar lay masi gi service asidi neglect tawa yaba area nate masi mi asibu care tawa mi kanbagi service ni khanbiraga koi mayamna health care phakathanbada aduga health sector phakathanbada praja mayam cooperation PBO abse ngasigi nurses day siga
ꯑꯁꯤꯒꯤꯁꯤꯗ ꯐꯪꯁꯟ ꯑꯁꯤꯗ ꯑꯩ ꯑꯄꯤꯜ ꯇꯧꯖꯕꯅꯤ Tungda Chief Minister na lupa crore humdarom sangna ISBS Construction Material Private Limited amadi Simplex Company na singba company ahumna sagaliba Jenims ki A block ki phibam yangsin ki Chief Minister na thabak subagi khongsil tapthaba amasung ayat apan pirakpa sing nungai taba phongdokhi Nongzu tha lak tingai ki mangwinana thabak suba amasung leitinge thabak paikhat pa luisinaba mailenaba singda poktak pikhi Chamber of Commerce Medical Care and Research Center nasu International Nurses Day gi tharam center asigi holda pangthokhi tharam aduda laparoscopic surgeon Dr. L Pardesi Family Welfare gi director Oramba Dr. L Joy Kumar center asigi President Mahendra Kumar Patani su saruk yakhi Dr. L Pardesi na miyoi bagi seba toba haibusi yamna afaba thabak amani Florence Nightingale ki wakalon aikoina kaupam thokte Nurse ke sinpham da laiba singna yariba makai mi begi seba angamba thakta tawgadabani haiki nursing ase naon da su kai da su kenare kara isi Florence pokting ada nursing leram da bra leram me mi leiting ada nursing leram bra leram me prithvi sida jiba pamba khudimar nursing darkar hoy Imphal Municipal Corporation ge Mikhal Mathang Thagi Anida Pangthonaba State Election Commission na ngasi notification thokre Ward Singi Councillor amasung Ward Development Committee ge member ani khanabagi Mikhal asigi Mirep Sepisin bagi aroiba matam metara gatare ni scrutiny na mathangi numit metara gani panda pangthokane Mirep se lokthokpagi aroiba matam na me kun fawbani zone ani ayuki pungni pandagi nimidam war pung mari fawba bot hadanagani Mikhal hanbegi tangai fadaba leirabadi zun mari da pangthokane board masing zun taruk ningthokaba nimita thigani Mikhal asigi damak maru oina BJP amadi Congress na magi Mirep sing mai paknanaba akan mathabak lokotpa haurabani Yelhomi Kannaba Assembly na pass tokiba bill ek olhan juna athuba matamastana halu haiba dabida JCILPS na sangsil pa khongjang gi manung sana ngasidagi mafam kaya da lambi thingduna wakat khongjang sangsin ba hokre wahengbom leka jiri parking dagi kaithel mambi fawba lambi thingduna mafam kaya da wakat mifam chathaba hokre khongjang sangsin mamiya kya thoraktuna lambi da lakpa gari sing halanki tayar mai thaduna lambi thingbagi khongjang sangsilli Ministries of Minorities Affairs amadi Ministries of Social Justice na OBC amadi Minorities Mahiru Singi damak tongan ba scheme gi pithalakli bakanaba sing metara gamapan fawagi manungda Mahiroi masa-masagi account sangandrabadi DM College of Science Student Union na akan makhongjang sangsilagani hairi Hauzik paugi marakta na aten break amatang laminasi Wanted some electronics mechanics for repairing ISTV set-top boxes at different places. Bisnupur, Thobal, Kangpokpi, Imphal West, Imphal East. Willing electronics or mechanics may contact Secretary ISTV Network. Constipate seasonable. Constipate seasonable. Manung sa manungay taba. Constipation problem kohan mangami. Itan tanba manung sa na masingusong kohan mangami. Nomada tumamdayda lubu saba ising glass amada chamas ama natraga anida thadaraga seasonable. Constipate. India ki Premier International Airlines Jet Airways na cabin crew lawgadawri nungairaba career gi kudong chaba asigidamak interview me gitang taraga mangada mafamna Hotel Classic Note AOC matam ayuki pung mapandagi na pung ama fawba hena aku pamarol gidabak Jet Airways tagi khangbiba yagani Oza Pain Relief Ointment Khwang naba ok chikpa tang chikpa thu naba ni singbada sinaba yarba lipsap gupna puthok saba Oza Break ki matungda makhataba pau pizari Security Force ki khutta laikhedraba miyo singi imung manungna Supreme Court case thangatpada asoba thodang lauramba Supreme Court ki advocate Mukul Sinha laikhedabugi anirak subagi ning sing thoram ngasi
Human Rights Alert amadi Extrajudicial Execution Victim Family Association Manipur ifamna Kwakalta the Labor ISRA gi office ta pangthokre laikhidraba mukul gi photo da miyam laisu katpaga loinana minute ani tumin na leptuna awaba phungdokhe ISRA gi executive director Bablu Laitong Bamna laikhidraba mukul sinha asi ifamna pukhat ke ba extrajudicial killing gi Supreme Court sathariba case ta senpham amata lawdana thamu sengna mateng pangbi khibani mahakna Manipur miyam gi khanduna isang thauna case lepiramba adu tawimal khangba utpa oina mahaki laikhidabagi ningsing tharam asi pangthokpani haikhe ngasi akhoi tawjari si maruina ifamgi imung manunggi laikhidraba victim sing imung manung amadi human rights alert ki representative singna punjanjaraga akhoina mukul sinhana yamna mapung phana khoi case pule piramba amadi madugi damakta mana paisa matek ama baw lawdana magi Manipur gi praja miyamda magi contribution ne hedana mapung phana tawbiram bu khoina ningjing je boina ngasi si magi laigi tabagi ani subu komon palon si khoina imphal da su pangthok jabane Senza Tumzagi Mayok the Lay Hibataban Utkani Haina UPS in Loba Civil Services Examiners Singing Taraga Mangada Kunga Marisuba Reng Tarakrabi Kumantem Dainana Pongdokre Samas Manupi Loop Amasung Social Upliftment Organization Sinduna Mahakpu Opage Thorum Amada Wafamasi Pongdokibane Singza May Community Holder Pangtokiba Thorum Aduda Forest Minister I Hemo Sandra Dainagi Apokpa Manipur Fire Service ke Director Kumantem Sandramani Apokpi Ibeyama Nupilup ki ke Binasaki Organization ki Ais Sam Kanai Susarup Yaki Delhi dagi ngasi Imphal Airport hek thunglabaga Mayai Lambi Development Organization yaw na tungan malup kaya na mahak putaram na okay Daina na arayba pambay putok na IAS Pangana ba honra kibagi mahay na may palakpani IAS officer ama oina sandatumzagi mayukta lepkani Atopa miyu singda sandatumda tawdana ba haibasi ngamloy haike People have taken it as a part of their life. That is the biggest mistake actually. So I cannot change everyone. I can lead by example. Example I'll be like I'll try to work with full integrity. I have the influence of the young and I first step one. Zesi ILPS na yalhomi kanna basang siliba khongjang sawal aduna ngarang numidang hairokta mairagi khongsat satkre hairok patre da leiba torang bam leikai youth club hairok apinba maira pabi loop amasung hairok manungda leiba club organization kaya ga khusam naduna khongsat adu youth club ki ground gi hauke hairok kaitel foraga hairok part 1 2 amade 3 gi mafam sinba tungna satki pass to kiba bill ekta olu mitop na mirep oiba yaroi haiba kholau sing lauke Saruk Yakami Amana Hozik Yellow Musingi Luraba Tanpam Asida government at Tumin lesson by Yaroi Hairok Miyamna Kongzang Asidamapung Fana Sagwatgani Atuba Majamda ILP Manipur and Hangadabani High Key. Oji Manipuri, Atawi Shumo Riva, Mito Milan Jana, Pick Talaba, Manipuri, Mapamaran Kanga, Sikamula, Madame Sida, Hindabe, the Amazon, Mito Milan Jana, Pagi, the Chathamiam, the Mutavia, the Amazon, Manipuri, Pami system, Chico, the Jana, the Amazon, when a bill on past, we see Ecto, having Pananda, going a Simiam, Plum, Aeropaja, Auto, and a Sita release it. Ningthausam Devda Summer Dipukambam Salapu City District Congress Committee Gi Vice President Oina Khankre Niyam Gi Wangmada Singh de Gelepa Kothok Lamba Gari Taruk Forest Department Ki Official Singna Police Ka Loina Duna Hiang Tang Tara Hai Konsil Lagi Fare Sadar Range Langol Gi RFO S Ratan Kumar Lusing Bakambu Amana Wangbal Police Ka Loina na Akak Naba Pau Ama Phangwadagi Laiwa Kolaga Butorapa Gari Taruk Adu Fagat Kibne S. Ratan Kumar na Fagalaba Singi Matakta Aingi Lokalpam Toba Tabak Sing Lokalagani Infalgi Akoi Bada Ladiba Sing Singdege Niam Ge Wang Madalepa Koto Pigano Masina Aying Asada Asoba Saiteng Pi Haike Infalgi Maru in the Nakna Ladiba Haibok Singumba Adegi Lataban Puramokung Singumba Digi Langun Rija Forest Kumbada Masida Leba Kotok Tuna Kogi Aingi Wang Mataleba Kotok Sun Kotok Legadi no matter no Modi Kogi Singi Sarukasi Pixel Latana Kogi Masi global warming da Saba Hengal Mayam Sing Masi Hene Hengalatana Uwa Mayam Kotorokana Masi Awa Mayamama Praja Singda
पोलिबदु नतना मधु लैरिबा कनो सिंगदसु अखोई लैरिबा मियोइबगी पुंसिदा अवाबम ओइरकनी मरम अदुना मसिबो अखोइना फॉरेस्ट बु कनबा अमदि उमंगम योखटपा अमोइना मतुंगदि सुमाइना तौदना लेबाक पोथोक्तुना अखोइगी सिंगी लैरिबा सक्तम मसिबु मांगहन बिदनबा अमदि अकोइबदा लैरिबा प्रजासिंगना ज्ञान तामिनना मसि कनो ओइना मतुंगदा तौबिगनु हाइबसे वाफम साइ थमजै KSI's Birena Consumer Affairs के Minister ओइरकपदा All Manipur Transport Drivers and Motors Workers Union na nungaiba phongdokre MG Avenue da laiba Union के office da pangtokpa paugi mifam amada Union के Secretary M Anil na Minister na Transporter singe yaifana ba thabakaya paikhat pirakani haibigi thajaba lei Silchar dagi purakhiba seng amadi gehu sangai parau da laiba FCI godown da February thadagi thadana leirakle Masina driver amadi transporter singda sound awaba mamayok nare Manipur government FCI dagi April amadi May gi quota athuba matamda lokthok piduna February thadagi panduna leiriba pot yaba gari sing athuba matamda thahanna bahona biyo Minister na anova program policy sembiduna transporter singe yaifana bahona birakani amaramda barak makru amadi irang thong sing yadriba asisu yangsen biyo haike Haile Minister da thamjari loinana Department asi paibiraga aikogi anova policy program mayam sinbiduna aikogi transporter singna hujuk thenariba mal thabi adabgi thenariba awa sing si anova minister na kohon binaba unangi maikaidigi haijari loinana hujik barak thong da aikogi nakan da leriba guard sing si happy da bising se masisu anova minister na yengchin biduna aikogi driver singna gari thauda gari singi awaba leiba mayam si kohon binaba minister chu hona binaba ingi maikaidigi thamjari Manipur Sapak Takro Association gi miyak makha da Lifeform Kuno Youth Development Association sinuna Lifeform Kuno mitong lampa ka sathari ba ani suba state level konsum aso memorial men's and junior girls regu event cash prize Sapak Takro championship lising tra taruki ngasi sanaki ba junior girls ki ahan ba mesta asamna msukpu hangang bu set ani ama ani suba mesta su asamna msuk team bibu set ani sinoda mighty ba pk ahum suba meski sanaki ba da swca ena lkyda bu set ani amada amadi mari suba meski sanaki ba da puc kairangna msuk team a hangang bu set ani sinoda mighty ba pk Men's Opens ki sana ki ba hanba mesta PUC B kairangna SWC bu set ani amada ani suba mesta MPSC Sina LKYDA bu set ani sino amadi ahum suba males ki sana ki bada MPSC A na MPSC C bu set ani sino da mighty ba pikre Hockey India ki miyeng makada Manipur hockey na sinuna kumalampak hockey Astrotop Stadium da tim kungani toina saruk yaduna sathariba Taruk Sabah Hockey India Sub Junior Men's National Championship B Division lising tra taruki ngasi sanaki ba ahanba mesta Hockey Bihar na Hockey Karnataka bu goal ahum anida ani suba mesta Assam Hockey na Hockey Rajasthan bu goal mapan anida ahum suba mesta Citizen Hockey 11 na Mumbai School Sports Association bu goal taruk amada mighty ba pikre Marueba Pau Amukana International Nurses Day gi thauram Manipur su pangthokre apikpa sinpham pai haiduna hantana yenga da banati haina Chief Minister Program Ibobina pangdokre Imphal Municipal Corporation gi Mikhal Bathang Thagi anida pangtho naba State Election Commission na ngasi notification thokre Amasung Lambi matek thingduna ILP gi khongjang sangsin ba hokre Miyang tabiri ba punamakpo amukka hanna khurumjari